Lampambiyo. Tani. Kari motlino. Masamda. Pambiyo. Kanna paisanbigano mangakto nani. Mama look. Not one to Pantoka no have any chana. May have channel pass it to young to my breakfast pizza by the tanning by tanning the boys madam told when you couldn't go. I do not tell Bonina and a sangum don't be tazu to Uyada, do you gain a little Joyce Nutrimix 2 plus it. See the aina my sangum the happy raga pitak be benevoca. Ado si se natural ingredients ngakta habidi ragi braja walnut almond hariba singsina semak panebuko aduduga masije chocolate flavor ga vanilla flavor ga nebuko ado ai chanu pare am pam na thae si gi poche aduga masida magi thum haliba sarukse si ju jaggery and dates powder nebuko aduga ne ko mayam sidana 6 gram protein 23 vitamins and mineral yawe buko aduduna moigi chahi matang zigi growth ta yamna perfect oi haleba Sida natana immunity da zu strong yamna oi halle aduduna moina sanagiba haidiko ai chanu pasina si class ma thakraga di engonda atopa chagi dabagi awaba dagi haidi leidana ko smas kem chagi dre kaina ga haibagi wakhal waba do adugumbamdi leidre pura tension free ni habadina siji ma thakibda massage king lauraga dum massage nungaina leijaba do mangonda zu Saksidi musna tari he. Saksidi adre he. Video se thamoy sokpade ge hana haurage. Hojik se thamoy am sokpa matamni sakpham se engzaraga chinjak te hauraga. Koi de haw khar sa pamjabani na ko. Dubu sigi ichaji gi damakta haidi khangzari bani na tra. So song na khangzari bani nusibe chaji da makta nupi jingse pumna mak thengnari bani awaba hingtum da bagi aduga mayam thengnanari ne natra do mayam ai kino dai jage ba ai ge sakse thi khange ha ba hojik de thi khange ha ba to thi nang do am thi zale nang do du tawre nang do du haibira kana haiba Thi babu kana ba thi ha babu kana harau doino thi khange ha ba ai khange ha ba do hara kana ha ba ai tal ha ba no ji mi somda kanna mi kai haini akhoi je yumda zum lairani adagi angang jida sum lairaga wakhan je khitang da ju phaksanni ne na tra haidi mi khuding makki ne ma khuding makni loi wakhal phaksanai matamni sida mo khoi je ke ba khotpa dugumba ke amta ong yadri ne ba adagi ma pan thokpa khoppa su mu tha ma gi numit masing da surdradi mu ya phatna pote ba di ina uri ba kholi ba lai bani na adai marak sida mu pregnant oi kam matam da su mu mai magi hong ma myam lai ne phas thok pus lai thijan bas lai mi na ton chau thok pa na gongai ma adagi ma hing karak pa na gongai ma dum myam lai ne ba ado di marak tu da thi sum hai le di kana nungai du na ha bane adu hara kana ha ba aduna angang se saur ga dum phas halake ba hana da mu khra sema ke ge ba angang se pi ni na angang gi da mak te mi ka thoi ba ne khang bra khoi se duna thi har kan ko ID khang ne si de thi har kan ai thi re zu khang ai thi hai bir kan yam su khangal le doi jong tum mi jong na ton jong ma yang ngak sang nga ga po ma lai re ha ba taw ri jong tu ngai tam na loi re tois sang nga po ma lai re mayam ba ma la ba ne mayam kuir mayam su man thore ma chim naw ni na man tam ni na tra mayam mala ba ne ma thai se noi ba na ju loi re tum mi yam kan na tum ba na mapa laure tum ba di mapa ne pura mapa tum zar ge lai bani na ko tum ba di mapa laure pi ba tawjo Ma'am, aise mathak ta kare ini phijing je akhoi naw pi lai ebo ko haidi aido numine funi ju shudri ba dudugi
ꯏꯅꯥꯎꯄꯤ ꯂꯩꯌꯦꯕ ꯈꯪꯕ꯭ꯔꯥ ꯑꯩꯒꯤ ꯃꯇꯦꯡ ꯇꯧꯕꯤꯕ ꯑꯩꯈꯣꯏ ꯃꯃꯥ ꯂꯥꯛꯇ꯭ꯔꯦ ꯑꯩꯈꯣꯏ ꯃꯥꯗꯤ ꯃꯣꯏ ꯑꯅꯤ ꯄꯨꯂꯞ ꯊꯣꯛꯂꯛꯑꯗꯤ ꯌꯥꯔꯔꯣꯏꯅ ꯍꯟꯗꯛꯇꯤ ꯏꯅꯥꯎꯄꯤ ꯑꯣꯏꯅ ꯂꯩꯔꯦ ꯃꯥꯅ ꯁꯨꯔꯝꯕꯅꯦ ꯐꯤꯁꯤꯡꯁꯦ ꯑꯗꯣ ꯃꯥ ꯋꯥꯏ ꯇꯩꯍꯧꯔꯤ ꯑꯗꯨꯒꯤ ꯑꯩꯅ ꯂꯧꯁꯜꯂꯒꯦꯅ ꯑꯩ ꯀꯥꯔꯛꯑꯦ ꯁꯤꯁꯦ ꯃꯄꯥꯟꯁꯨ ꯊꯣꯛꯇꯕꯅꯤꯅ ꯇꯧꯐꯝ ꯈꯪꯗꯦ ꯑꯗꯨ ꯌꯨꯝꯗ ꯁꯨꯝ ꯂꯩꯕꯅꯤꯅꯀꯣ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯃꯇꯝ ꯂꯦꯜꯂꯦ ꯑꯗꯨꯅꯤ ꯗ꯭ꯔꯥꯒꯟ ꯐ꯭ꯔꯨꯏꯠꯁꯦ ꯃꯌꯥꯝꯗꯣ ꯁꯤꯁꯦ ꯑꯩꯅ ꯃꯃꯥꯡꯗ ꯊꯥꯕꯅꯦꯕꯀꯣ ꯁꯤꯒꯤ ꯄꯥꯝꯕꯤ ꯃꯆꯥ 1 2 3ꯁꯦ ꯔꯦꯠꯅꯦꯕ ꯁꯤ ꯊꯥꯕꯅꯦ ꯑꯗꯨꯗꯒꯤ ꯈꯔ ꯍꯧꯒꯠꯂꯛꯑꯒ ꯃꯌꯣꯟ ꯊꯤꯟꯗꯣꯔꯛꯄꯗꯣ ꯑꯩꯅ ꯊꯨꯗꯦꯛꯑꯒ ꯑꯃꯨꯛ ꯁꯤꯒꯤ ꯃꯆꯥ 1 2 3ꯁꯦ ꯑꯃꯨꯛ ꯊꯥꯕꯅꯦꯕ ꯁꯤꯒꯤ ꯄꯥꯝꯕꯤ 5ꯁꯦ ꯄꯨꯂꯞꯅ ꯁꯤꯅ ꯔꯦꯠꯅꯦ ꯑꯗꯨꯒ ꯁꯤꯗꯒꯤ ꯑꯃꯁꯤꯒ ꯁꯤꯒꯁꯤꯅ ꯋꯥꯏꯠꯅꯦꯕꯀꯣ ꯗ꯭ꯔꯥꯒꯟ ꯐ꯭ꯔꯨꯏꯠꯁꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯂꯩꯌꯦ ꯁꯨꯃꯥꯏꯅ ꯆꯥꯎꯔꯛꯑꯦ ꯄꯥꯟꯒꯗ꯭ꯔꯥ ꯄꯥꯜꯂꯣꯏꯗ꯭ꯔꯥ ꯈꯪꯗꯦ ꯇꯧꯔꯤꯁꯦ ꯍꯟꯗꯛꯀꯤꯗꯤ ꯄꯥꯜꯂꯔꯣꯏ ꯈꯪꯉꯦ ꯃꯊꯪ ꯀꯨꯝꯁꯤꯗ ꯄꯥꯟꯒꯗ꯭ꯔꯥ ꯈꯪꯗꯦ ꯃꯆꯥ ꯃꯆꯥꯒꯗꯤ ꯌꯥꯝ ꯂꯤꯊꯣꯔꯛꯑꯦ ꯇꯣ ꯁ꯭ꯋꯥꯏꯗ ꯑꯗꯨ ꯁꯤꯗꯁꯨ ꯂꯤꯊꯣꯔꯛꯏ ꯁ꯭ꯋꯥꯏꯗꯁꯨ ꯂꯤꯊꯣꯔꯛꯑꯦ ꯁꯤꯗꯁꯨ ꯍꯦꯟꯊꯔꯤꯁꯦꯀꯣ ꯁꯨꯃꯥꯏꯅ ꯑꯗꯣ ꯃꯌꯥꯝ ꯑꯈꯪꯕ ꯑꯗꯨꯝ ꯌꯥꯎꯔꯝꯒꯅꯤ ꯑꯗꯣ ꯈꯛꯇ ꯇꯥꯛꯄꯤꯔꯛꯑꯣ ꯍꯥꯏꯗꯤ ꯊꯨꯅ ꯄꯥꯟꯅꯕ ꯍꯥꯏꯗꯤꯀꯣ ꯍꯟꯗꯛꯀꯤꯗꯤ ꯄꯥꯟꯗ꯭ꯔꯁꯨ ꯃꯊꯪꯗꯗꯤ ꯀꯨꯝꯁꯤꯗꯗꯤ ꯄꯥꯟꯅꯕ ꯃꯌꯥꯝꯅ ꯄꯥꯟꯅꯀꯥꯟꯗ ꯄꯥꯟꯅꯕ ꯈꯤꯇ ꯇꯥꯛꯄꯤꯔꯛꯑꯣ ꯑꯩꯗꯤ ꯀꯩꯝ ꯈꯪꯗꯦ ꯑꯩꯅꯒ ꯂꯩꯕꯥꯛꯀ ꯍꯥꯞꯄꯤꯁꯦ ꯁꯤ ꯑꯗꯨꯝ ꯂꯩꯕꯥꯛ ꯑꯔꯩꯕ ꯈꯔ ꯇꯧꯔ ꯍꯥꯞꯄꯒ ꯁꯟꯊꯤ ꯑꯀꯪꯕꯗꯣ ꯑꯗꯨꯗꯨꯅ ꯃꯊꯛꯇ ꯈꯔ ꯆꯥꯏꯕꯤꯕꯅꯦꯕꯀꯣ ꯁꯟꯊꯤꯁꯤꯁꯨ ꯀꯣꯟꯅꯅꯦ ꯃꯤꯅ ꯍꯥꯏꯔꯛꯄꯗꯒꯤ ꯏꯃꯥꯟꯅꯕ ꯑꯃꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯀꯪꯕ ꯍꯥꯞꯀꯗꯕꯅꯤ ꯍꯥꯏꯕꯗꯒꯤ ꯐꯧꯗꯣꯛꯑꯦꯗꯅ ꯁꯟꯊꯤꯗꯣ ꯑꯗꯨꯒ ꯐꯧꯗꯣꯛꯑ ꯃꯇꯨꯡꯗ ꯍꯥꯞꯄꯤꯕꯅꯦ ꯑꯗꯨꯗꯩ ꯐꯒꯠꯂꯛꯏꯅꯤ ꯁꯤꯁꯦ ꯌꯦꯡꯉꯣ ꯐꯖꯗ꯭ꯔꯥ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯒꯤꯁꯦ ꯁꯨꯃꯥꯏꯅ ꯌꯨꯝꯁꯤꯗ ꯑꯗꯨꯝ ꯃꯄꯥꯟ ꯊꯣꯛꯇꯕꯤꯗ ꯂꯩꯔꯤꯅꯦ ꯅꯨꯃꯤꯠ ꯅꯤꯝꯐꯨꯅꯤ ꯑꯗꯨꯝ ꯕꯨꯛꯇꯤ ꯑꯗꯨꯝ ꯈꯥꯡꯈꯤ ꯇꯥꯔꯤ ꯉꯁꯤꯁꯦ 31 ꯗꯦꯖ ꯁꯨꯔꯤꯅꯤꯀꯣ ꯑꯩꯁꯦ ꯉꯁꯤ ꯗꯦꯠ 11ꯅꯦ ꯑꯩꯅ ꯚꯤꯗꯤꯑꯣ ꯅꯝꯃꯤꯁꯦ ꯑꯗꯨ ꯗꯦꯠ 11 ꯉꯁꯤ 31 ꯗꯦꯖ ꯁꯨꯔꯦ ꯅꯤꯝꯐꯨꯅꯤ ꯌꯧꯍꯟꯅꯤꯡꯕꯅꯁꯨ ꯉꯥꯎꯔꯦ ꯑꯍꯥꯎ ꯑꯍꯥꯎꯕ ꯏꯟꯖꯥꯡ ꯆꯥꯅꯤꯡꯉꯦ ꯁꯨꯝ ꯀꯥꯡꯁꯣꯏꯒꯨꯝꯕ ꯇꯧ ꯂꯩꯕꯁꯦ ꯍꯣꯏ ꯌꯦꯟꯕꯨꯗꯤ 2ꯔꯛ 3ꯔꯛꯇꯤ ꯁꯨꯔ ꯃꯥꯜꯂꯦ ꯉꯧꯍꯜꯂꯤꯁꯦ ꯑꯩꯅ ꯑꯗꯣ ꯉꯧꯕ ꯍꯥꯏꯁꯦ ꯀꯩꯅꯣ ꯇꯧꯕꯗꯣ ꯃꯆꯨ ꯀꯩꯀꯩ ꯑꯝꯇ ꯊꯥꯛꯇꯦꯀꯣ ꯁꯄ꯭ꯔꯤꯡ ꯑꯣꯅꯤꯌꯟꯒ ꯁꯤꯡꯒ ꯊꯥꯎ ꯐꯣꯔꯆꯨꯟ ꯇꯧꯔꯒ ꯉꯧꯍꯟꯕ ꯑꯗꯨꯁꯨ ꯀꯔꯤꯝ ꯊꯥꯛꯇꯕꯤꯅꯦ ꯑꯇꯩꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯆꯥꯔꯤ ꯆꯤꯡꯁꯦ ꯑꯃꯨꯛ ꯑꯥꯗ ꯆꯤꯡ ꯎꯔꯤꯁꯦ ꯑꯃꯨꯛ ꯃꯌꯥꯝ ꯑꯩꯈꯣꯏ ꯕꯥꯔꯨꯅꯤ ꯆꯤꯡꯗꯣ ꯑꯗꯨꯗꯨꯅꯤ ꯁꯤꯁꯦ ꯀꯤꯌꯣꯡꯒ ꯂꯩꯕꯗꯣ ꯑꯗꯨꯗꯨꯅꯦ ꯑꯗꯨꯃꯥꯏꯅ ꯆꯥꯔꯤ ꯑꯗꯣ ꯑꯗꯨꯁꯨ ꯃꯌꯥꯝꯅ ꯆꯥꯅꯕꯗꯣ ꯑꯗꯨꯃꯥꯏꯅꯗꯤ ꯆꯥꯅꯤꯡꯉꯦ ꯑꯩꯗꯤ ꯑꯗꯨ ꯑꯗꯥ ꯊꯥꯒꯗꯤ ꯉꯥꯏ ꯉꯝꯃꯔꯣꯏ ꯑꯩꯗꯤ ꯅꯤꯝꯐꯨꯅꯤ ꯍꯦꯛ ꯁꯨꯕꯒ ꯑꯗꯨꯝ ꯆꯥꯕ ꯍꯧꯔꯅꯤ ꯍꯟꯗꯛꯇꯤ ꯑꯩ ꯉꯝꯖꯔꯣꯏ ꯉꯥꯏꯕ ꯅ ꯑꯩ ꯏꯆꯥ ꯅꯨꯄꯥꯁꯦ ꯉꯥꯎꯁꯟꯅꯕꯅꯁꯨ ꯂꯣꯏꯔꯦ ꯅꯨꯄꯥꯅꯤꯅꯅꯦ ꯉꯥꯎꯁꯟꯅꯕꯅꯁꯨ ꯂꯣꯏꯔꯦ ꯀꯨꯆꯨ ꯀꯨꯃꯦꯟ ꯑꯃꯁꯨ ꯊꯣꯛꯇ꯭ꯔꯦ ꯃꯥꯅ ꯇꯧꯔꯤꯁꯦ ꯃꯇꯝ ꯂꯦꯟꯕꯁꯦ ꯌꯥꯝ ꯋꯥꯏꯗ ꯀꯥꯏꯗꯒꯤ ꯌꯨꯝꯗ ꯁꯨꯝ ꯂꯩꯔ ꯂꯩꯕꯁꯦ ꯋꯥꯏ ꯍꯌꯦꯡ ꯋꯥꯡꯉ ꯐꯪꯒꯗꯝ ꯅꯪ ꯗꯗꯥꯔꯣ ꯑꯩꯈꯣꯏ ꯕꯦꯕꯤ ꯃꯃꯤꯡ ꯀꯩ ꯀꯧꯒꯦ ꯀꯔꯤ ꯐꯖꯅ ꯍꯧꯅ ꯍꯥꯏꯔꯣ ꯗꯥꯏꯀꯤ ꯂꯣꯠꯄ ꯐꯠꯇꯦ ꯁꯅꯥ ꯅꯨꯡꯗꯥꯡꯗ ꯂꯣꯠꯄ ꯐꯠꯇꯦ ꯂꯥꯏꯅ ꯆꯦꯟꯕꯅꯦ ꯑꯩꯁꯦ ꯃꯈꯥ ꯀꯨꯝꯃꯒꯦ ꯑꯉꯥꯡ ꯇꯨꯝꯃꯤꯀꯥꯟ ꯃꯩꯐꯨ ꯊꯥꯒꯠꯂꯨꯔꯒꯦ ꯀꯥꯂꯦꯟꯗ ꯃꯩ ꯌꯥꯏꯖꯔꯤ ꯃꯩꯐꯨ ꯌꯥꯏꯔꯒ ꯍꯛꯆꯥꯡ ꯈꯔ ꯅꯨꯡꯉꯥꯏꯕꯣꯏ ꯈꯜꯂꯦ ꯑꯗꯨꯅ ꯃꯩꯐꯨ ꯊꯥꯒꯠꯅꯕ ꯇꯧꯔꯒꯦ ꯑꯩꯈꯣꯏ ꯗꯥꯁꯦ ꯂꯩꯇꯦꯕꯀꯣ ꯍꯧꯖꯤꯛꯁꯤꯗ ꯌꯨꯝꯗ ꯂꯩꯇꯦ ꯃꯥ ꯇ꯭ꯔꯦꯅꯤꯡꯒꯤ ꯃꯨꯝꯕꯥꯏꯗ ꯂꯩꯈꯤ ꯑꯗꯨꯅ ꯃꯩꯐꯨ ꯏꯁꯥꯅ ꯊꯥꯒꯠꯆꯧꯔꯒꯦ ꯍꯧꯖꯤꯛꯇꯤ ꯈꯔ ꯀꯟꯈꯠꯂꯛꯑꯕꯅꯤꯅ ꯏꯁꯥꯁꯨ ꯑꯗꯨꯝ ꯀꯟꯈꯠꯂꯛꯑꯕꯅꯤ나 ꯑꯩ ꯏꯇꯣꯝꯗ ꯑꯗꯨꯝ ꯑꯉꯝꯕꯗꯤ ꯑꯗꯨꯝ ꯇꯧꯖꯕ ꯍꯧꯔꯦ ꯇꯨꯝꯃꯤ ꯃꯥ ꯉꯁꯥꯏ ꯇꯨꯝꯍꯧꯕꯗꯣ ꯍꯧꯖꯤꯛꯁꯨ ꯇꯨꯝꯖꯔꯁꯅꯤ
ꯅꯨꯡꯗꯥꯒ ꯂꯣꯏꯅ ꯊꯤꯊꯣꯛꯀꯅꯤ ꯃꯩꯐꯨ ꯊꯥꯒꯠꯂꯨꯈꯤꯒꯦ ꯌꯥꯔꯦ ꯁꯅꯥ ꯍꯥꯡꯇꯣꯛꯀꯅꯨ ꯑꯉꯥꯡ ꯍꯧꯒꯠꯂꯛꯀꯅꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯃꯩꯐꯨ ꯌꯥꯏꯅꯕ ꯃꯩꯐꯨ ꯍꯧꯒꯠꯂꯤ ꯂꯝꯗꯣ ꯌꯥꯝ ꯍꯦꯜꯂꯣ ꯂꯝꯗꯣ ꯌꯥꯝ ꯍꯦꯜꯂꯣ ꯅꯪ Mamma deve cacare le de patata. Dalla, ok. Che ci trepano. ꯀꯔꯤ ꯁꯅꯥ ꯆꯥꯡ ꯍꯥꯏꯔꯒ ꯀꯩꯅꯣ ꯄꯨꯔꯛꯏꯗꯨꯕꯣ ꯁꯨꯝꯕ ꯃꯩ ꯍꯧꯒꯠꯅꯕꯗꯣ ꯄꯨꯔꯛꯑꯣ ꯍꯥꯏꯕ ꯂꯩꯔꯕꯣ sida ꯂꯩꯕꯅꯤ ꯇꯨ ꯁꯤꯗ ꯇꯨ ꯌꯦꯡꯉꯣ ꯃꯃꯥ ꯇꯥꯛꯀꯦ ꯁꯤꯗ ꯑꯗꯥꯏꯗ ꯑꯗ ꯂꯩꯔꯕ ꯎ ꯃꯌꯥꯝ ꯑꯃ ꯂꯩꯔꯕ ꯌꯦꯁ ꯑꯗꯨ ꯄꯨꯔꯛꯑꯣ ꯃꯩ ꯌꯥꯏꯕꯁꯤꯁꯨ ꯀꯥꯂꯦꯟ ꯑꯣꯏꯖꯔꯁꯨ ꯁꯨꯝ ꯌꯥꯏꯔꯛꯑꯗꯤ ꯅꯨꯡꯉꯥꯏꯕꯖꯥꯠꯅꯤ ꯑꯩ ꯏꯆꯥꯅꯨꯄꯥꯁꯦ ꯐꯨꯕ ꯅꯠꯇꯦꯀꯣ ꯂꯛꯅꯕꯒꯤ ꯁꯨꯝ ꯁꯥꯟꯅꯕꯒꯤ ꯏꯕꯥꯅꯤꯁꯦ ꯁꯨꯝ ꯁꯥꯟꯅꯕꯅꯦꯕ ꯍꯥꯏꯗꯤ ꯁꯨꯝ ꯁꯥꯟꯅ ꯋꯥꯔꯤ ꯁꯥꯟꯅ ꯃꯩ ꯌꯥꯏꯔꯦ ꯏꯆꯥ ꯑꯇꯣꯝꯕꯅ ꯇꯨꯝꯃꯤꯀꯥꯟꯗ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯦ ꯑꯌꯨꯛꯇꯗꯤ ꯌꯥꯔꯤꯈꯩ ꯑꯗꯨꯝ ꯌꯥꯏꯍꯧꯗ꯭ꯔꯦ ꯑꯗꯣ ꯅꯨꯡꯗꯥꯡꯗꯗꯤ ꯑꯗꯨꯝ ꯈꯖꯤꯛ ꯑꯗꯨꯝ ꯌꯥꯏ ꯃꯩꯇꯥꯟ ꯕꯣꯔꯥ ꯑꯃ ꯂꯧꯕꯅꯦ ꯑꯗꯨ ꯂꯣꯏꯕꯕꯨꯛꯇꯤ ꯑꯩꯁꯦ ꯌꯥꯏꯊꯣꯛꯈꯤꯒꯦ ꯇꯧꯕꯅꯦ ꯑꯃꯗꯣ ꯀꯩꯅꯣꯗ ꯂꯩꯕꯅꯦ ꯌꯦꯡꯒꯣꯜ ꯃꯅꯥꯛꯇ ꯑꯩꯈꯣꯏ ꯌꯦꯡꯒꯣꯜ ꯃꯅꯥꯛꯇ ꯆꯦꯡꯀꯨꯞꯀ ꯂꯩꯕꯗꯣ ꯑꯩꯒꯤ ꯆꯥꯛꯁꯦ ꯁꯤꯗ ꯂꯩꯔꯦ ꯌꯦꯔꯨꯝ ꯑꯃ ꯇꯥꯎꯔꯦ ꯑꯗꯨꯒ ꯁꯒꯣꯜ ꯍꯋꯥꯏ ꯀꯥꯡꯁꯣꯏ ꯑꯃ ꯇꯧꯍꯜꯂꯦ ꯍꯦꯟꯇꯥꯛ ꯊꯥꯛꯑꯒ ꯉꯁꯤꯅ ꯑꯍꯥꯟꯕꯅꯦ ꯆꯥꯗꯣꯏꯁꯦ ꯁꯒꯣꯜ ꯍꯋꯥꯏ ꯀꯥꯡꯁꯣꯏꯁꯦ ꯆꯥꯕ ꯌꯥꯏ ꯍꯥꯏꯕꯒꯤ ꯆꯥꯒꯦ ꯇꯧꯕꯅꯦ ꯆꯥꯊꯣꯛꯈꯤꯒꯦ ꯆꯥꯄꯣꯛꯄꯤꯒꯤ ꯆꯥꯛ ꯏꯟꯁꯥꯡꯁꯦ ꯁꯤꯅꯤꯀꯣ ꯅꯪ ꯀꯥꯏ ꯆꯠꯇꯣꯏꯅꯦꯕ ꯃꯥꯕꯣꯏꯗ ꯀꯩꯗꯧꯕ ꯀꯦꯛ ꯆꯥꯕ ꯀꯦꯛ ꯆꯥꯕꯗꯣ ꯀꯅꯥꯒꯤ ꯀꯦꯛꯁꯦ ꯀꯛꯇꯣꯏꯅꯣ ꯀꯅꯥꯒꯤ ꯊꯣꯏꯕꯤꯒꯤ ꯍꯩꯁꯤꯡꯕꯤꯒꯦ ꯑꯗꯨ ꯀꯩꯅꯣ ꯑꯗꯨ ꯅꯪ ꯄꯥꯏꯗꯣ ꯍꯥ ꯇꯦꯗꯤꯕꯤꯌꯔ ꯍꯥꯏꯌꯣ ꯀꯅꯥꯗ ꯄꯤꯗꯣꯏꯕ ꯍꯩꯁꯤꯡꯕꯤꯗ ꯃꯤ ꯍꯦꯄꯤ ꯕꯥꯔꯗꯦ ꯌꯥꯎ ꯆꯠꯂꯤꯅꯤ ꯄꯤꯔꯝꯃꯨꯀꯣ ꯆꯣ ꯀꯨꯝꯃꯣ ꯊꯥꯡꯉꯨꯀꯣ ꯑꯁ ꯑꯝꯇ ꯌꯦꯡꯉꯨ ꯀꯨꯝꯃꯤꯁꯦ ꯊꯥꯡꯉꯨ ꯇꯞꯅ ꯀꯨꯝꯃꯣ ꯑꯗ ꯉꯥꯏꯌꯣ ꯇꯣꯇꯣꯟ ꯉꯥꯏꯔꯣ ꯑꯗꯨꯗ ꯇꯣꯇꯣꯟ ꯉꯥꯏꯌꯣ ꯏꯆꯥ ꯅꯨꯄꯥꯒ ꯃꯣꯏ ꯆꯆꯥꯒ ꯍꯦꯄꯤ ꯕꯥꯔꯗꯦ ꯆꯠꯈ꯭ꯔꯦ ꯕꯥꯔꯗꯦ ꯌꯥꯎꯕ ꯑꯗꯨꯒ ꯏꯆꯥꯇꯣꯝꯒ ꯏꯆꯥꯇꯣꯟ ꯏꯕꯥꯅꯤꯅ ꯌꯨꯝꯗ ꯂꯩꯍꯧꯔꯦ ꯀꯣ ꯗꯗꯥ ꯆꯠꯈ꯭ꯔꯦ ꯑꯥꯗ ꯗꯗꯥꯗꯣ ꯆꯤꯆꯦꯒꯤꯅꯦ ꯍꯦꯄꯤ ꯕꯥꯔꯗꯦ ꯌꯥꯎ ꯆꯠꯈ꯭ꯔꯦ ꯅꯪꯁꯨ ꯍꯌꯦꯡ ꯆꯥꯎꯔ ꯆꯠꯇꯣꯏꯅꯤꯀꯣ ꯅꯣꯡꯁꯨ ꯀꯟꯅ ꯍꯩꯊꯔꯛꯑꯦ ꯕꯨꯏ nungytabjidi